Myanmar की कबो तंपाक मणिपुर की अपुनब लालहौलुप सिंगा अकन मोंग नोंमै कापनरे था असगी कुनग तरेट की अंगनबा अयुक्त की हौना मणिपुर की कामजोंग डिस्ट्रिक्ट ताइनरिबा म्यांमार की कबो तंपाक मणिपुर की लालहौलुप सिंगी अपुनब लानमी सिंगा KNA-B का खुथोंगनबगी थौदोक लेप लेत्रे ngarang नुमिदांग पुंग तरेट रोम तारको मतमदा म्यांमार जुंता की माइकैदगी एयर स्ट्राइक चथरकिबा मरम ओइरगा माइकै अनिदा खुथोंगनरंबा दु लेबलुरबा मतुंग ngasi ayuk pung ahum rom taba matamdagi maikai animakta ngasi ayuk pung mapan henu phawba खुथोंगनखे हौजुक फावबगी ओइना खुथोंगनबा दुदा असोपन यावबगी पाव फंगबा ngamdre ngarang खुथोंगनबगी थौदोक अदुदा मणिपुर की अपुनब लालहौलुप सिंगी माइकैदा UNLF कोइरेंग लुचिंगबा कांगबुगी लानमी अमगा AYKL की लानमी अमगा पुन्ना अनि लैखिद्रे हादि ngarang फावब सथरकिबा लानदा KNA-B की लानमी 53 रोम लैखिदबगा लोइनाना 53 ना असोपन नंखरे हादि ngarang नुमिदांग खुथोंगनखिबा अमदि मिलिटरी जुंता सथरकिबा एयर स्ट्राइक तसु KNA-B लानमी 10 रोम सिरंबा याय हाइना पानादि जैरकसिदा म्यांमार की ngomkaida lalhobasing matam sangna खुथोंगनरपा अदुना मरम ओइरगा इंडियन आर्मी यावना सेंट्रल आर्म पुलिस फोर्स की पर्सनल के ngomkai paring da thomjallakhibaga loinana akanba section thorang lokhatuna lairi haide popi yanba lakpa cycle police amadi CRPF की gari thugairakle manipur dagi mayai kaba drug sing maru phangna muthatnaba manipur lengakna sangsilakleba war on drug की khongjang saruk ama oina ngasi kangpokpi district की manung channa leiba cycle police station na konba lungjang village की singi saruk singda park sana mafam adugi kunja singna popi pambi sing thare amadi maru loknaba thorang tore haibagi akaknaba paw ama phangbadagi ngasi mafam aduda cycle police CRPF amadi lenga kamari lenaba official sing satuna popi pambi sing yanthatuna manghanaba changsilubada mafam adugi khunja singna security force ki kangbu adu lambi da thatuna sangan khidre loinana police amadi CRPF na tunglakpa gari sing thugairakle haide paw asina hai popi thare ba khunja sing da satharapa khongjang aduna maram oiduna police amadi CRPF sing adu gari langthok lamlaga chen khiba maramna ahenba force puraga lakani khanbadagi khunja singna khulai paiduna police amadi CRPF sing lakpa ngaiduna leiki mafam aduda tharamba popi pambi sing kana amata laktuna yanthatpa yaroi haina chap yungna leptuna laikre haidi tamugi lanpham kanselakle national unity government ki rebel singna Myanmar ki tamu town ko sinduna thamkhre Manipur ki ngomkhai ki yamna nakna leiriba Myanmar tamu town asibu khudum sannana bohonabada national unity government MUG ki rebel sing maroina people's defense force PDF Kuki national army Burma KNA-B Kachin independence army KIA amadi ethnic armed organization EAO sing na tamu town asi koisinduna paksana operation chathaba haukre haina agency asina phangba paw singna report tawre sel khairam bomiyoi ani police na phakre lamdam asida thokleba chahi ani phajalakadoriba lana sig mari lenana tongan ba makhal ki karbar tawriba sing amadi miyamdagi nam haduna khulai paiba singna sel khaiba ki sang wangkhalakpadagi Manipur lengak na lokhalakpa khongthangi saruk ama oina anti extortion unit hangdokraba matung miyam amadi Imphal manung da leiriba dukan singdagi sel khaibada senabani haiba miyoi ani Imphal East District Police Commando ki kangbuna phagatpa haukre pawosina hai ngarang Imphal East District Police Commando ki kangbuna sathakiba operation da miyoi ani edu phagatpa ngamkhibane paraba miyoi ani du sagolban tera sapam leraktagi yumlembam khelen sing sahi nifu amadi huidrom langamba sing sahi kunthra kawi makoi ani na volunteer welfare fund kaubaluk amagi mingda letter head semduna Imphal manung da leiba dukan sing amadi sagolban area dagi sel khaibada senai haiba khangba ngamlai makoi ani dagi mobile phone ani show ama volunteer welfare fund gi letter head ama phagatpa ngamke makoi ani buasam wahang pahong sathaba matamda tongan ba lalholup singda yauramba miyoi khara punsilaga miyamda nongmai utuna ki halaga sel khaiba sel pirak traga dukan thong so lonsin bagi thabak sathai haiba khangba ngamlai makoi ani dagi phagalaba polam singa dugu loinana logi oiba thabak lokhanaba hangang police station da khusena kre hairi hangang police ki maikai dagi su makoi ani bu mari leinaba court tangarang puthoklaga makha taba wahang pahong sathana ba numit homni police custody da remand tawkre hairi